Mijang tabiru bamyam pumna makpu ahan bamaktada DN Entertainments ki maikedi taramna oksari. Kasiso mok miyam gadamak pujarakli ba movie asigi maming Aquaman and the Lost Kingdom. Film si 2023 ki December 19 da release tawkiba American superhero category oiba film amani. Harba film si 2018 da futhokiba Aquaman harba film si ki makha tarakpa saruk singni. Movies na fangkiba ratings singdi IMDb da 10 ki manungda 6 ki ratings fangi. Rotten Tomatoes da 35% की audience score to bungam ki amadi Google users singna 85% की like piraba film amani. Film sigi director James Wan aduga film sigi producer singna Peter Safran, James Wan amadi Rolf Cowan oiri. Film si number da US dollar 215 million sang na nangki aduga hujik phaw da film si na tan kraba sen pham na US dollar million 340 hen tan kre haidi. Film si da marui ba saktam langniba miyoi kharagi maming pallavda King Arthur natragana Aquaman haina khangnariba hero sigi saktam da maming lerava actor Jason Momoa. Arthur gi manaw nupa O'Marius ki saktam da Patrick Wilson. Arthur gi nupi Mera gi saktam da Amber Heard. David Ken natragana Black Manta haina khangnariba villain asigi saktam da Yahya Abdul Matin. Arthur amadi Ong gi mama Atlanta gi saktam da Nicole Kidman. Dr. Sin haina khangnariba marine biologist asigi saktam da Randall Fa. Paridudi mayam ay film asigi wari asiliba hawjaraklage aina wari asiliba matamda soikilan kiba yarabsu ngakpiyu haiba wafam thamjari. Film asigi ihan hanba sin asimakta da zawraba jahas amada tongliba miyosing asi pirates group amana landa silaktuna jahas ajura tongliba miyosing asibu phusaiduna tawrami. Aduba matam asida Aquaman magi seahorse adu tongduna lagi aduga jahas adugi mathak aduda songkhalakki. Mafam aduda leiramliba pirates sing adubu mana fudattuna jahas aduda tongliba miyosing adubu kanbirami. Asumna mana tawbibasi ubada jahas aduda tongliba miyosing aduna Aquaman bu thagatnarami. Asumna mana phattaba miyosing asibu fudattuna mi mayam ama kanbikhi haiduna magi pikliba marul su thoktriba masa aduda acting tawduna wari liri. Nakanda magi mapa tomsu larik ama paduna leiri. Masidagi Aquaman na magi masanofa Arthur Jr. asibu mayamda introduce tawduna magi punsiwari matek ama liraki. Ngasidagi sahi marimuki mamangda mahag nupi ama nungsinaduna luhongle. Luhonglaba matung masa ama supokle. Masa asi senabada mahag tumpham safam khangde. Masidanatana zawraba thabak ama sutawri madudi mahag Atlantis haiba ising manungda leiba leibak adugi ningthawni. Ahanbadadi magi manaw nupabu maithiba piduna ningthaw oibasi yamna nungai haina khalambani adubu ningthaw oiba haibasimak yamna boring chuba thabak amani. Nonganbadagi numit taba phawba council meeting tawduna politics tawduna talei mana tawningba apambasing adusu council gi miyosing aduna thingi. Mana hek nungaijaba haibabu samudra adu ingna signa thamnabagidamak atoppa phattaba jiba singa phuna sainaba asimangaire. Adugu magi pikliba masagi masak adu uraga magi awaba pumba kawi haina wari liri. Masigi matungda Arthur samudra mapanda leiba magi mayum aduda beer amamam thaktuna mapaga wari sanaduna leiri. Mapana Arthur da haujik magi masanupa asigi masimanaw ama thambagi tangai fadaba adu lei. Mana mahak pu saunaba yoglakpada masimanaw leitabnina mahak matumtana yamna wana yoglakhi haina wari tawrami. Asumna mapa masa asi wari sanarigai matam asida mapana karigumba khara uraklami madudi Arthur gi masanupa Arthur Jr. asi aquarium da yogliba nga singaduda web thadokduna paw phawladuna nga singaduna aquarium aduda koina sanaduna leibudu makhoi anina urami. Masanupa asisu magi sakti edu sele khallubada Arthur aduki matik nungaijarami harawjarami. Masigi makha tarakpa sin asida amuk udliba mafam asina Atlantis ki ice na kupsinduna leiba mafam amadani. Mafam asida David Ken na karigumba makhalgi research ama sathari. Mag research tawminari ba partner nupi aduna hojik phawba makhoi Dr. Sindagi report amata phangde makhoi tawriba thabak adu ariamada taragatra haina hairaki. Matam asida David na makhoi hojik yamna naksilaklabani amukka hanna paw phawnaduna hangu haina hairaki. Masigi matungda amuk Atlantis ki mafam amada Dr. Sin gari ama tungduna laki. Mana magi recorder aduda recording ama tawri madudi mahakna Atlantis hariba mafam aduda research tawduna leirakliba asi numit samri ga humpu humdoi susilakle. David Ken khangba ngambagi pangal thawna adu loikraba male. Man hairiba thainagi Atlantis singna sizinaramba technology sing adu phangdrabadi mahakpu sungsoi soidana makhoina hatkigadaba male haina recording adu tawri. Dr. Sin gari adudagi kumtharaktuna magi partner scientist adugi manakta sangsilakki.
Scientist aduna hauzik akanba zwar ama hagadore haina sinda hairaki senna magi tablet adu lawduna epicenter di kadaidano haina yengbada makoina lebleba mafam adumakta da epicenter oiduna leiramle ngahak leiraba matung mafam aduda akanba zwar haraktuna ice sing adu crack salaklami Scientist ani adu mafam adudagi yamna yangna senthoraki aduba makoi anima crack salakpagi ahoba aduda tasinkhirami Doctor Sinna flare light ama thanduna crack aduda kari kari leige haiduna yengba sangsilaki matam asida mafam adudagi karigumba sa amana yamna kanna ice ki wall adu thomjinduna thugaina ba honarakleba adu makoina urami makoini mafam adudagi senthorokna ba honaraki mamanaba adudi makhong adu laithekiduna satpa phawba ngamdre Doctor Sinna mabu gari adugi manakta singsinna ba honarami madurigi mana makoi mafam adu leire haibagi signal ama David Kenda thakirami asumna signal hek thakibaga ice ki wall adudagi octopus man ba sa ama phawduraki aduga Doctor Singi mamanaba adubu phaduna surung manung aduda pusin kirami ngahak leiraba matung David Kian gi tim adu Doctor Singi manakta thunglare David na Doctor Sinda mahakari tawri hain hanglaki Doctor Sinna mafam aduda karigumba khara leire haina sormapi honduna hairaki masdagi makhoi chaurba surung aduda changsilaki makoina hojik changsilagliba mafam adu thainagi Atlantis singi ship amu oiramba yai karigumba maduna Atlantis ship amu oiramlabadi maduda yauramba technology adu sizinaduna magi suit adu amuk hana semjinba yagani haina Doctor Sinna hairi ngasai sa aduna faduna pukiba scientist adugi transmitter dagi thoklakpa signal gi matung inna sa adu makoina hojik leiriba mafam adugi makhada leiriba ising aduda leramgani haina makoina thajanarami madudagi David ki tim adu isingda kumtharaklami makoina isingda kumtharaktuna asum koina yenglakpada mafam aduda yamna chawba sahi lising kayagi mamangda leiramba leibak amagi saktam ama uba phanglami mafam aduda jiba kaya amasu ice na kupsinduna leiba thengnarami maduragi khudak aduda ngasagi sa adu thoklaktuna makoida attack tawba hawraklami sa aduna sapu kanna hairakpada David Kenda panduna mahak makhagi leimai aduda taraklami maduragi magi mamang aduda amuba mazugi asangbagi maingal ama ngalaga tektuna tariba machine ahum longba ta black trident adu urami trident aduna mabu kausinbagum tawrami maduragi mana trident adu paikhattuna samjinnabu hotnarami ta adu hek samjinabaga magi mamitta dark spirit khargi saktam urami hadab spirit asina mahakpu maning tamhalu adu oirabadi magi yamna tamthina yeknaba Aquaman mana hatpa ngamgani mahakta natana magi kingdom adu busu mahakna khudum chanba ngamgani makhoi sakti adu mangona sinagani makhoi ba thadu o haina hairami aduga madugi sakti adu mangonda changkhirami maduragi Doctor Sinna David pa hoduraki David makeup khangthok thoklaktuna koilaw lawrami Doctor Sinna magi manakta tariba trident adu yengduna madu karino haina hanglaki David trident adu paikhattuna munna yengduna leirami masigi makha tarakpa sin asida mukudliba sina TV news amada hawkhiba thamanga taruk asida prithvi gi sabagi sang asi yamna wangkhatlakle mpham kharadadi weather gi ahongba yamna leire haina report tawri Arthur masagi manakta tumduna leire magi nupi changsilaktuna mabu hawdurak e aduga hojik khudak adumaktada council meeting ama kaurakle atoppa leina ama amuk sandurakle haina hairaki masidagi makhoi Atlantis ta amuk kumtharaktuna council meeting adu yaurami handak thoklagliba plague asina karamba mafangsinda saitheng pirabagi haina Arthur na hanglaki council member amana hojik thoklagliba plague asina 9 tribe na khundariba mafamsing asida awaba pirade masida natana mafam aduna leiramba nga kaya amasu mafam khangdana senba honare haina hairaki matam asida Arthur gi nupi merana amuk asuk kuiba sahi samamuk asida plague asi chandoraktraga hojikta nauna amuk plague asi chandorakliba asi karigino haina council member sing adu hanglaki acid ki sang wangkhalakpa oxygen ki sang nemtharakpa amadi hu senba isang kaya ama hojilakpadagini masida natana kangphalda leiriba miyosing asina samudra asida hu senba phatta haudi mayam ama thadarakpadagi plague adu thoklakpani haina hairaki matam asida Arthur na kangphalda leiriba taibang miyoibasing asina samudra manungda aikoi leiri habsi khangdragadi makoina tawriba thabaksing asi leplaroi maram asina hojik aikoi kangphalda saphongbagi matam adu yaure aikhoiga makoiga wari watai ningthina sanarabadi makoigi scientist sing aduga aikhoigi hanadagi lejariba technology sing asiga punsinduna hotnarabadi problem khudingmak line solve tawba ngamgani haina hairami adu Arthur na puthorokliba wafam adu council gi miyo sing aduna yaninglamde
ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯖꯥꯇꯤꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯀꯥꯎꯟꯁꯤꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯝꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯇꯨꯅ ꯂꯥꯟꯒꯤ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯪꯐꯥꯜꯗ ꯁꯥꯐꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯁꯥꯐꯣꯡꯒꯗꯧꯔꯤꯕ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯣꯏꯔꯝꯃꯣꯏ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯑꯥꯔꯊꯔꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯦꯕꯤꯠ ꯀꯦꯟꯒꯤ ꯇꯤꯝ ꯑꯗꯨ ꯆꯥꯎꯔꯕ ꯁꯤꯞ ꯑꯃ ꯇꯣꯡꯗꯨꯅ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯣꯡꯂꯛꯂꯤꯕ ꯁꯤꯞ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯦꯠꯂꯥꯟꯇꯤꯁꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯞ ꯑꯃꯅꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯥꯔꯝꯕ ꯁꯤꯞ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯁꯤꯞ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯌꯥꯎꯔꯕ ꯁꯤꯞ ꯑꯃꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯁꯤꯞ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯐꯨꯌꯦꯜ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯨꯌꯦꯜ ꯑꯁꯤꯕꯨ ꯑꯣꯔꯤꯀꯦꯜꯀꯝ ꯍꯥꯏꯅ ꯈꯪꯅꯩ ꯑꯣꯔꯤꯀꯦꯜꯀꯝ ꯍꯥꯏꯔꯤꯕ ꯐꯨꯌꯦꯜ ꯑꯁꯤ ꯃꯐꯝ ꯑꯇꯩꯗ ꯐꯪꯗꯦ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯃꯐꯝ ꯑꯁꯤ ꯈꯛꯇꯗ ꯐꯪꯏ ꯗꯦꯕꯤꯠ ꯀꯦꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯑꯣꯔꯤꯀꯦꯜꯀꯝ ꯍꯥꯏꯔꯤꯕ ꯐꯨꯌꯦꯜ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯐꯨꯌꯦꯜ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯀ꯭ꯔꯦꯠ ꯕꯣꯜ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯕ꯭ꯂꯦꯛ ꯇ꯭ꯔꯥꯏꯗꯦꯟ ꯑꯗꯨ ꯍꯦꯛ ꯐꯪꯈꯤꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯃꯐꯝ ꯀꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯗꯦꯕꯤꯠꯀ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯣꯛꯇꯣꯄꯣꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯈꯣꯏꯒꯤ ꯏꯁꯤꯡꯗ ꯊꯧꯕ ꯌꯥꯕ ꯑꯣꯛꯇꯣꯄꯁ ꯃꯥꯟꯕ ꯁꯤꯞ ꯃꯆꯥ ꯑꯁꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯁꯤꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯣꯔꯤꯀꯦꯜꯀꯝ ꯊꯝꯂꯤꯕ ꯁ꯭ꯇꯣꯔꯦꯖ ꯕꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯐꯨꯌꯦꯜ ꯑꯗꯨ ꯃꯤꯅꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯦꯠꯂꯥꯟꯇꯤꯁ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯗꯥꯛꯇꯔ ꯁꯤꯟꯅ ꯍꯥꯏꯔꯛꯈꯤ ꯗꯦꯕꯤꯠꯅ ꯑꯣꯔꯤꯀꯦꯜꯀꯝ ꯁ꯭ꯇꯣꯔꯦꯖ ꯕꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯣꯔꯤꯀꯦꯜꯀꯝ ꯂꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯄꯤꯅꯕ ꯂꯩꯔꯝꯕ ꯑꯣꯛꯇꯣꯄꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯑꯦꯠꯂꯥꯟꯇꯤꯁ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ ꯗꯦꯕꯤꯠꯅ ꯑꯣꯔꯤꯀꯦꯜꯀꯝꯒꯤ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨ ꯁ꯭ꯇꯣꯔꯦꯖ ꯕꯣꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯀꯥꯔꯠ ꯑꯃꯗ ꯄꯨꯟꯅ ꯄꯦꯛ ꯇꯧꯁꯤꯟꯗꯨꯅ ꯍꯥꯞꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯐꯝ ꯑꯗꯨꯒꯤ ꯁꯥꯏꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯣꯔꯦꯖ ꯕꯣꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯗꯦꯕꯤꯠꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯤꯞ ꯑꯗꯨꯅ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯥꯎꯔꯕ ꯁꯤꯞ ꯑꯗꯨ ꯑꯦꯠꯂꯥꯟꯇꯤꯁ ꯀꯤꯡꯗꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯕ ꯁꯤꯞ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯗꯥꯛꯇꯔ ꯁꯤꯟꯅ ꯇꯣꯡꯂꯤꯕ ꯆꯥꯎꯔꯕ ꯁꯤꯞ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯀꯥꯞꯂꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯆꯪꯗꯅꯕꯒꯤꯗꯃꯛ ꯁꯤꯜ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯅꯤꯛ ꯀꯦꯅꯟ ꯑꯗꯨꯁꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯃꯤ ꯑꯦꯠꯂꯥꯟꯇꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯇꯔ ꯀꯦꯅꯟꯁꯤꯡ ꯑꯗꯨ ꯁꯤꯞ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯞ ꯑꯗꯨꯒꯤ ꯁꯤꯜ ꯑꯗꯨ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯤꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯀꯦꯅꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯪꯂꯝꯗꯦ ꯃꯗꯨꯗꯒꯤ ꯗꯦꯕꯤꯠꯀꯤ ꯄꯥꯔꯠꯅꯔ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯗꯥꯛꯇꯔ ꯁꯤꯟꯅ ꯋꯥꯇꯔ ꯀꯦꯅꯟꯁꯤꯡ ꯑꯗꯨꯗ ꯁꯣꯅꯤꯛ ꯀꯦꯅꯟ ꯑꯗꯨ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯋꯥꯇꯔ ꯀꯦꯅꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁꯤꯞ ꯑꯁꯤ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯅ ꯑꯦꯠꯂꯥꯟꯇꯤꯁ ꯀꯤꯡꯗꯝ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯂꯝꯃꯤ ꯗꯦꯕꯤꯠꯁꯨ ꯑꯣꯔꯤꯀꯦꯜꯀꯝ ꯁ꯭ꯇꯣꯔꯦꯖ ꯕꯣꯜ ꯑꯗꯨꯗꯒꯤ ꯑꯣꯔꯤꯀꯦꯜꯀꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯆꯠꯅꯈꯤꯔꯝꯃꯤ ꯑꯅꯤ ꯑꯃꯅ ꯑꯣꯔꯤꯀꯦꯜꯀꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯄꯣꯏꯟꯠ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯍꯧꯖꯤꯛ ꯑꯥꯔꯊꯔꯒꯤ ꯅꯨꯄꯤ ꯃꯦꯔꯥꯒ ꯃꯥꯒꯤ ꯃꯃꯥ ꯑꯦꯠꯂꯥꯟꯇꯥꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯣꯔꯤꯀꯦꯜꯀꯝꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯅ ꯃꯦꯔꯥꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯠꯂꯥꯟꯇꯥꯅ ꯑꯣꯔꯤꯀꯦꯜꯀꯝ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯥꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯣꯔꯤꯀꯦꯜꯀꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯣꯅꯤꯛ ꯀꯦꯅꯟ ꯑꯃ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯗꯦꯕꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯄꯔ ꯇ꯭ꯌꯨꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯛꯇꯣꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯈꯤ ꯃꯦꯔꯥꯁꯨ ꯍꯟꯕ ꯂꯩꯇꯅ ꯗꯦꯕꯤꯠꯀꯤ ꯃꯇꯨꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯍꯥꯏꯄꯔ ꯇ꯭ꯌꯨꯕ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯦꯔꯥꯅ ꯃꯥꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯁꯤꯡꯒꯤ ꯏꯔꯩ ꯑꯃ ꯁꯦꯝꯂꯝꯃꯤ ꯏꯔꯩ ꯑꯗꯨꯅ ꯑꯣꯛꯇꯣꯄꯣꯠ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯃꯦꯔꯥ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯇꯣꯡꯂꯤꯕ ꯑꯣꯛꯇꯣꯄꯣꯠꯀꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯝꯃꯤ ꯃꯥꯅ ꯗꯦꯕꯤꯠꯄꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯗꯦꯕꯤꯠꯀꯤ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯔꯦ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯄꯥꯟꯕꯗꯒꯤ ꯃꯦꯔꯥ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯁꯤꯟꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯣꯔꯤꯀꯦꯜꯀꯝ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯁꯤꯞ ꯑꯗꯨꯗ ꯂꯩꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ
ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯒꯦ ꯃꯉꯥꯎ ꯊꯤꯕ ꯃꯔꯃꯦꯠ ꯑꯃ ꯍꯥꯠꯂꯝꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯕ꯭ꯂꯦꯛ ꯇ꯭ꯔꯥꯏꯗꯦꯟ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯔꯥꯗ ꯂꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯥꯔꯊꯔꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯗꯦꯕꯤꯠꯄꯨ ꯊꯣꯝꯗꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯣꯛꯀꯅꯨ ꯍꯥꯏꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯅꯪꯅ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨꯕꯨꯁꯨ ꯃꯨꯟꯕꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯅꯪꯅ ꯃꯨꯟꯗꯨꯅ ꯂꯧꯕꯤꯔꯦ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯏꯀꯥꯏꯕꯤ ꯑꯦꯛꯋꯥꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯥꯛꯇꯔ ꯁꯤꯟꯅ ꯗꯦꯕꯤꯠꯇ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯁꯤꯞ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯦꯇꯂꯥꯟꯇꯤꯁꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯗꯦꯕꯤꯠꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯑꯦꯇꯂꯥꯟꯇꯤꯁꯀꯤ ꯁꯤꯞ ꯑꯃꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯥꯔꯊꯔꯅ ꯁꯤꯞ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯗꯦꯕꯤꯠꯄꯨ ꯇꯥꯟꯅꯕ ꯉꯝꯂꯝꯗꯦ ꯗꯦꯕꯤꯠ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯁꯤꯞ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯈꯤ ꯁꯤꯞ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯂꯕ ꯑꯦꯇꯂꯥꯟꯇꯤꯁꯁꯤꯡꯅ ꯀꯦꯅꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯞ ꯑꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯁꯣꯅꯤꯛ ꯀꯦꯅꯟꯁꯤꯡ ꯑꯗꯨꯅ ꯄꯥꯟꯕꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯦꯇꯂꯥꯟꯇꯤꯁꯁꯤꯡꯒꯤ ꯁꯤꯞ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯦꯛꯋꯥꯃꯦꯟꯁꯨ ꯁꯤꯞ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯣꯅꯤꯛ ꯀꯦꯅꯟ ꯑꯗꯨꯅ ꯄꯥꯟꯕꯗ ꯃꯍꯥꯛꯁꯨ ꯋꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯇꯥꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯤ ꯂꯦꯗꯤ ꯀꯥꯔꯁꯣꯞꯅ ꯀꯥꯎꯟꯁꯤꯜ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ ꯑꯦꯇꯂꯥꯟꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯍꯥꯡꯗꯨꯅꯇ ꯂꯩꯔꯦ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗꯤ ꯀꯪꯐꯥꯜꯗ ꯂꯩꯔꯦ ꯃꯥꯒꯤ ꯀꯪꯐꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯂꯦ ꯃꯥꯅ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯐꯥꯎꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯥꯔꯊꯔꯁꯨ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯁꯤꯟꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯥꯔꯊꯔ ꯀꯤꯡ ꯅꯦꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯕ꯭ꯂꯦꯛ ꯃꯟꯇꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯥꯋꯔ ꯁꯨꯠ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯀꯜꯂꯦ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯍꯧꯖꯤꯛ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯀꯥꯞꯂꯛꯂꯤꯕ ꯁꯣꯅꯤꯛ ꯀꯦꯅꯟꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯄꯪꯊꯍꯜꯂꯤ ꯍꯥꯏꯅ ꯅꯤꯌꯔꯦꯁꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯥꯔꯊꯔꯅ ꯃꯃꯥꯗ ꯃꯥꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯃꯥꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯑꯗꯨ ꯑꯣꯔꯤꯀꯦꯜꯀꯝꯁꯤꯡꯅꯤ ꯑꯣꯔꯤꯀꯦꯜꯀꯝ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯊꯥꯏꯅ ꯑꯦꯇꯂꯥꯟꯇꯤꯁꯁꯤꯡꯅ ꯄꯥꯋꯔꯒꯤ ꯁꯣꯔꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯏꯜ ꯑꯁꯤꯅ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯐꯣꯏꯜ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯊꯤꯡꯈꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯣꯔꯤꯀꯦꯜꯀꯝꯁꯤꯡ ꯑꯗꯨꯕꯨꯅ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ 12ꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯗꯨ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯤꯡꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯅꯦꯔꯦꯁꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯗꯥꯔꯅ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯊꯔꯅ ꯃꯥꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯈꯪꯒꯗꯧꯕ ꯃꯤ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯝ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯑꯥꯔꯊꯔꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯣꯝꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯐꯤꯁꯔꯃꯦꯟꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯅꯝꯗꯨꯅ ꯂꯧꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯂꯩꯔꯣꯏ ꯂꯥꯟꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯑꯥꯔꯊꯔꯅ ꯑꯦꯇꯂꯥꯟꯇꯤꯁꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯃꯥꯕꯨ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯀꯤꯡ ꯅꯦꯔꯦꯁꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯕꯗꯤ ꯃꯗꯨꯅ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯥꯔꯊꯔꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯗꯅꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯀꯤꯡ ꯅꯦꯔꯦꯁꯅ ꯑꯥꯔꯊꯔꯗ ꯑꯣꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯆꯪꯕꯗ ꯁꯦꯠꯅꯅꯕ ꯏꯟꯚꯤꯖꯤꯕꯜ ꯗ꯭ꯔꯦꯁ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯥ ꯃꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯏꯁꯄꯥꯏ ꯑꯣꯛꯇꯣꯄꯁ ꯃꯃꯤꯡꯅ ꯇꯣꯄꯣ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯣꯛꯇꯣꯄꯁ ꯑꯗꯨꯁꯨ ꯃꯥꯒ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯣꯝ ꯊꯦꯡꯅꯔꯕꯗꯤ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩ ꯍꯥꯏꯅ ꯈꯔ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯥꯔꯊꯔ ꯃꯅꯥꯎꯅꯨꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯗꯦꯖꯔꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯖꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯤꯊꯛꯇꯨꯅ ꯊꯝꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯖꯦꯜ ꯑꯗꯨ ꯉꯥꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏꯕ ꯅꯤꯡꯕ ꯇꯝꯊꯤꯔꯕ ꯁꯥꯒꯨꯝꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯇꯣꯄꯣꯅ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯃꯩꯈꯨ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯊꯔ ꯃꯥꯒꯤ ꯏꯟꯚꯤꯖꯤꯕꯜ ꯗ꯭ꯔꯦꯁ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯕꯨ ꯉꯥꯛꯂꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯣꯝ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ ꯃꯥꯅ ꯑꯥꯔꯊꯔ ꯍꯦꯛ ꯎꯕꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯑꯥꯔꯊꯔꯅ ꯃꯥꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ
ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯝꯖꯤꯟꯕꯤꯔꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯊꯔꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯔꯔꯣꯏꯁꯤ, ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯗ ꯊꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯤꯁꯔꯃꯦꯟꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯌꯥꯅꯆꯦ ꯑꯃ ꯏꯅꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯔꯊꯔꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯗꯦꯕꯤꯗ ꯀꯦꯟꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯅꯍꯥꯛ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯣꯄꯣꯅ ꯃꯈꯣꯏꯗ ꯊꯣꯛꯂꯛꯅꯕꯒꯤ ꯁꯤꯒꯅꯦꯜ ꯑꯃ ꯈꯣꯡꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯄꯣꯅ ꯖꯦꯜ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯥꯟꯕ ꯗꯦꯖꯥꯔꯠꯀꯤ ꯂꯤꯖꯥꯔꯠ ꯑꯅꯤꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯔꯊꯔꯅ ꯃꯥꯒꯤ ꯏꯟꯚꯤꯖꯤꯕꯜ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯒꯥꯔꯗ ꯑꯅꯤ ꯑꯗꯨ ꯁꯥ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯤꯡꯊꯗꯨꯅ ꯐꯨꯗꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯥ ꯑꯅꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯣꯏꯅ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯒꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯣꯝ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯅ ꯊꯦꯡꯕꯗ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯎꯠꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯃꯨꯛ ꯗꯦꯕꯤꯗꯀꯤ ꯑꯣꯔꯤꯀꯦꯜ ꯀꯝ ꯔꯤꯐꯥꯏꯅꯔꯤ ꯐꯦꯛꯇꯔꯤ ꯑꯗꯨꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯣꯔꯤꯀꯦꯜ ꯀꯝꯁꯤꯡ ꯑꯁꯤ ꯔꯤꯐꯥꯏꯟ ꯇꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯏꯅꯔꯖꯤꯁꯤꯡꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯁꯤꯟꯒ ꯗꯦꯕꯤꯗꯀ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯤ꯫ ꯗꯥꯛꯇꯔ ꯁꯤꯟꯅ ꯍꯥꯏꯔꯛꯈꯤ, ꯗꯦꯕꯤꯗ, ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯗꯕꯅ ꯐꯒꯅꯤ꯫ ꯄꯣꯠꯁꯛ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯄꯥꯋꯔ ꯑꯗꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯕꯤꯗ ꯀꯦꯟꯅ ꯗꯥꯛꯇꯔ ꯁꯤꯟꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯑꯣꯏꯕꯒꯤ ꯏꯇꯤꯍꯥꯁ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯄꯥꯋꯔ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯕꯅꯤ꯫ ꯃꯍꯩ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯐꯔꯦ, ꯅꯪꯅ ꯆꯦꯟꯒꯦ ꯍꯥꯏꯔꯕꯁꯨ ꯆꯦꯟꯈ꯭ꯔꯣ, ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯖꯪꯒꯜ ꯑꯁꯤꯗꯗꯤ ꯅꯍꯥꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯒ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯗꯥꯛꯇꯔ ꯁꯤꯟ ꯗꯦꯕꯤꯗ ꯀꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯉꯤ꯫ ꯃꯍꯥꯛ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯁꯤꯕ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯔꯝ ꯑꯃꯗꯤ ꯑꯥꯔꯊꯔ ꯂꯥꯁ ꯐ꯭ꯔꯟꯇꯤꯌꯔꯗ ꯂꯩꯕ ꯗ ꯁꯪꯀꯜ ꯁꯥꯏꯇꯥꯗꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯄꯥꯏꯔꯦꯠꯁꯤꯡꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯥꯏꯔꯦꯠꯁꯀꯤ ꯁꯤꯞꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯡꯗ ꯌꯣꯠꯂꯤ ꯄꯨꯟꯗꯨꯅ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯁꯨ ꯑꯉꯛꯄ ꯃꯐꯝ ꯑꯃꯅꯤ꯫ ꯀꯪꯐꯥꯗ ꯂꯩꯕ ꯀꯦꯁꯤꯅꯣ ꯕꯥꯔꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯕꯨ ꯆꯂꯥꯏꯔꯤꯕ ꯐꯤꯁꯃꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯤꯡ ꯐꯤꯁ ꯍꯥꯏꯅ ꯀꯧꯏ꯫ ꯑꯣꯝꯒ ꯑꯥꯔꯊꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯤꯡ ꯐꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯤꯅꯤꯡꯂꯤꯕ ꯃꯤ ꯃꯈꯩꯗꯨ ꯂꯣꯏꯅ ꯊꯤꯕ ꯐꯪꯒꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯕ꯭ꯂꯦꯛ ꯃꯟꯇꯥꯕꯨ ꯊꯤꯈꯤꯕꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯖꯅ ꯉꯥꯡꯅꯔꯒ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯍꯥꯏꯅ ꯑꯣꯝꯅ ꯑꯥꯔꯊꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯡ ꯐꯤꯁ ꯑꯗꯨꯅ ꯑꯣꯝꯕꯨ ꯎꯕꯗ ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ, ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯥꯎꯇꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯣꯝꯅ ꯀꯤꯡ ꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛ ꯕ꯭ꯂꯦꯛ ꯃꯟꯇꯥꯒꯤ ꯂꯩꯐꯝ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯤꯡ ꯐꯤꯁ ꯑꯗꯨꯅ ꯑꯣꯔꯝꯗ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯛ ꯃꯟꯇꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯔꯀꯦꯠꯇ ꯐꯪꯗ꯭ꯔꯦ, ꯃꯈꯣꯏꯅ ꯄꯤꯅꯤꯡꯕ ꯃꯃꯜ ꯄꯤꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯝꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯕ꯭ꯂꯦꯛ ꯃꯟꯇꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯄ ꯉꯝꯂꯕꯗꯤ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯅꯤꯡꯊꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯇꯦꯡ ꯑꯃ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯥꯔꯊꯔꯅ ꯃꯈꯣꯏ ꯑꯦꯠꯂꯥꯟꯇꯤꯁꯇ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯅ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯥꯔꯊꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯡ ꯐꯤꯁ ꯑꯗꯨ ꯁꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕु ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯥꯔꯊꯔ ꯀꯤꯡ ꯐꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯞꯅꯕ ꯄꯣꯠ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯕ꯭ꯂꯦꯛ ꯃꯟꯇꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯤꯡ ꯐꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯁꯥꯎꯊ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯗꯦꯚꯤꯜꯁ ꯃꯥꯎꯊ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯚꯣꯜꯀꯦꯅꯣ ꯑꯃꯗ ꯃꯍꯥꯛ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯀꯔꯤ ꯑꯃꯠꯇ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯁꯤꯒꯅꯦꯜꯁꯤꯡ ꯃꯥꯡꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯗꯦꯕꯤꯗ ꯀꯦꯟ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯗꯥꯔꯛ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯗꯥꯔꯛ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯅ ꯍꯥꯏꯔꯤ, ꯅꯍꯥꯛꯅ ꯑꯦꯀ꯭ꯋꯥꯃꯦꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ꯫ ꯅꯪꯅ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯈꯣꯏꯗ ꯂꯥꯟꯗꯥꯔꯨꯕ ꯑꯁꯤꯃꯛ ꯅꯍꯥꯛ ꯂꯥꯜꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ, ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫
Asumna mahakna wari sanarigay matam asida Dr. Sin mafam adula sangsilaki. Mahakna spirit aduga wari sanaba adu Dr. Sin na ukirami. Madurgi Dr. Sin na khangsinadaba saraduna hauzik makoina factory aduda Oracle company refine tawbgi thabak adu yamna fajana sathari haina hairami. David na Sinda munna yenglaga magi thongadu lonsinki. Masigi matung Om amadi Arthur topoga loinana South Pacific Ocean da leiba Devil's Mouth hariba mafam adu laklami. Hariba mafam adu leiriba volcano gi sing adudagi asangba machugi maikhu mayam ama thokleba sisu makoina urami. Arthur na topoda makoigi leifam adu amuk Atlantis sing aduda khanghaluso haiduna mahakpo amuk hanna thakirami. Makoi anina asum sangsilakpada mafam aduda abnormal oiba mahausaga manadaba thodok khara thengnarami. Mafam adu yengbada yamna fajarami aduba mafam aduda pairiba kurak sing adu yamna saurami. Kurak sing aduna lei sing aduda tongbada lei sing aduna sauraba kurak sing aduba phaduna sathokirami. Madudagi amuk leithorakpada samumuk sauba usi ama soktuna taduna leiba thengnarami. Usi adugi mathaktagi yamna sauba kaujing mayam amsu thoklaklami. Kaujing mayam aduna Arthur gi masin manaw adu tamna sensilaklami. Madudagi makhoi ani mafam adudagi yamna yangna senthoraklami. Mafam adu leiriba tin kang sing aduna abnormal loina saukhalakliba adu Oracle kam hariba potsak aduna thokhanbani hariba chemical asina maram oiraga mafam adu leiriba tin kang sing adu mutation thokbani haina omna chena hairaki. Madudagi mafam ama yausilakpada kaujing sing adu khara makhai di tin kang saba pambi sing aduna phaduna sathokirami. Makhoi anina asum selakpana sing adu loisilaklami. Omna sing adugi makhada leiriba ising aduda makhoi songthakrasi haina hairaki. Arthur na madudagi songtharabadi makhoi shirani haina hairaki. Mafam aduda ningthaugi murti ama khinduna leirami. Murti adugi makhada karigumba wahi khara irami. Iramliba wahi sing adu Atlantis singi marolda irami. Omna wahi sing adu pabada asengba ningthau singdi thong sai haina irami. Maduragi khanghaudana Arthur na songsilaktuna murti aduda kanna kausilami. Masidagi saurba ningthaugi murti adu turaktuna mathangi sing aduda panduna thong amagum leirami. Omna tawriba mawng aduda ingakakna yengduna lei. Arthur na sangsilaktuna uredana asengba ningthaudi thong sai haibado haina karimna duna hairami. Maduragi makhoi anina mafam adu lanthokduna kaujeng sing aduna mafam adu yorokchingaida sauraba murti adu mu inthakirami. Masigi makha tarakpa sin asida muk uliba sina Dr. Sinna kariguma paw khara tamnabagidamak David ki ka adu da sangsilaki adu mafam adu da David ti leiramdre. David ki table adu leiriba mayai da teklaba black trident adu uraklami. Khudak adu da trident adu gi manakta sangsinduna trident adu bu mahakna samjinarami. Trident adu hek samjinabaga mahaksu magi mamit adu da dark spirit mayam amurami. Maduragi mahak khangduna kiduna trident adu khangtha thadoroklami. Mana khanghaudana lawbada maninda David Ken leptuna leramli. David Ken Dr. Sin gi manakta sangsilaki aduga nak aina tawriba thabak asigi plan asi yamna khangningba natra. Fari ai hairage nak munna taw. Aini Aquaman bu hatna bu honari mahakta natana mana nungsiba miyoising magi imung manung magi leibaki miyoi khuding mana tumna ba hatuna mapa hatkibagi laman khungani. Mahakpo hatna bu hotnabada aina devils ki mating lawrabasu mahakpo hatna bu hotnabada aina devils ki mating lawrabasu aiha karishu khande haina hairaki. Matamsida Dr. Sin na David ta mahakna trident adu yamna thajaba thamguno haina kina hairaki. David na thangama satoraki adu hairaki. Aina ngasi satorakleba thang asi mi halamdai khaktada satokpa thangni. Masi anirak suna satok khanguno haina hairami. Madrugi Dr. Sin mafam adu thadoktuna satkirami. David Ken na Dr. Sin bo hatpa pamlamde maramdi mana hauzik tawriba thabak sing asi magi mateng na tawribani. Masida natana Dr. Sin na mahakpu kanbirakhibani. Masi aikoina film asigi part 1 da post credit scene oina ukhiba duni. Numidangi matamda Om amadi Arthur wari saraduna factory adu leiriba mafam adu laklami. Om na makhoigi Atlantis ki miyoi sing adu laklaga sangsi haina harami. Arthur na hojikmak adum sangkhrasi haina harami. Madurigi Om na amuk makhoina mafam adu sanglaga tawrugadu riba plan adu karino haina hanglaki. Masida Arthur na plan haibabu karino David na igi nupi bu sokhalle hojik mafam asida sanglaga mabu marai adu phoidatuna mathunda khongpak na kawrgadabni haina hairaki. Om namuk asigum lebaki wafam asida nangi naranai yoibu wafam adu pusilakanu haina hairaki. Madudagi Arthur na amuk nangna mamangda tawkhiba thabak sing ego sing adudi naranai wafam natabra haina hairaki. Aina kari akaiba tawkhrabage nangna aikhoigi get adu laktuna aibu lansingna rakhiba natra haina Om na hairaki.
Maduda nangna kangphalgi lam aduda landarakani haibgidamak aina nahakpu singnaba lakhibani nangi adugumba apangba phattaba wakhalon adu leiramdrabadi nahak hojiksu ningthau oina adum pandunu leiramgadabani haina hairaki matamsida omna nangna aigi ningthau khubam adubusu munduna ningthau oire aduga hojikna nahakna hariba adu karino haina hairaki Arthurna amuk ayhak punsida ningthau oiningkhiba laite oisu oiningde aina hojik ningthau oiduna leiriba asidi nakhoina kangphalgi lam aduda landarakadaba adu thingnabagadamak laibani haina hairami asumna masin manaw ani asi marai yetna duna lakpana David ki factory adu yoshilakhlami masin manaw ani sangduna maphamadu leiramleba security guard sing adu tuminna amamam to oina loisinba horoklami aduge factory adugi control unit aduda makhoi ani sangsilaklami maphamadu leiramleba miyuising adusu makhoi anina loina fudatlami makhoi mafam adugi oracle kam sing adu thawai ki mai thaduna madugi maikhu sing adu atmosphere da thadokle haibsi khanglaklami खुदगदुमक्तदा मखोइना मै थारिबि रिएक्टर अदु थुगाइसी मदु नत्रबदि यामना खुदुंग थिनिङाइ ओइरनि हाइना हाइनरमि असुमना मखोइ अनिना वारि सानरिगे मतमसदा डॉक्टर सेन नोंमै अमा पाइदुना मखोइगे मनाक्ता चंगसिलक्की माना पाइरबा नोंमै अदु थाइनगी नोंमै ओइजरबसु मदु एटलांटिस सिंग हाटपदा सिजनरम नोंमैनि हाइना हाइरक्की मदुरगी माना थोंग अदु लोनसिनख्रबा मतमदा खुलाय अदु मखादा थमदुना माना हारिबसिंग अदु फागी तौबनी मखोइना मफम अदुदगी नानथोक्तुना चटकिबा मतमदा महाकपुसु मफम अदुदगी खरा पुथोकपिखो हाइना हाइजरमी मदुरगी आर्थरना ओमदा महाकपु लोइसिनख्रो हाइना हाइरकी मदुरगी डॉक्टर सिन्ना बिकुबा मत ngaiko mahakna hairibasing adu asengba ngaktani mahak tasengna mafam aduda thabak tawningde adubu David Ken kibadagi mahak hojiksu mafam aduda lairibani mahakti Atlantis sing asi tasengna lei haibasi prithvi gi miyoi pumbada khanghanduna nungsi sanana leiminabagi wakhalol aduda thabak asi tawrakhibani David Ken aihaki mating pangbigani haina haikibani aduba hojikti mahakna tawriba thabak asi fattaba thabakni mana ibusu mafam asi dagi satki haibi yadre maramasina makhon nakhoigi matung inaduna laklagi haina hairami madudagi Arthurna fare aikhoina nangbu mafam asi dagi puthokpirage adubu nahakna David Ken tawriba thabak sing asigi maramda aikhoina loina khangangadabani haina hairami madudagi doctor sinna hojik David Ken black trident ama pairi haiba trident asina maram oiraga mana thainagi dark spirit singa pau phaunaduna magi masa asi hojik power yamna leire haina hek haibaga mafamadugi thong adu security sing aduna canon kapsilaktuna thugairaklami doctor sin suma phamaduna paithoktuna tarami aduga onga Aquaman ga su control unit adudagi makhada taraklami makhoi tarakli belaimai adu yamna sarami maduragi mafam aduda leiriba David Ken gi miyosing aduga Arthur gi masin manaw ani aduga yamna akanba mongda funaraklami masin manaw ani aduna mafam aduna leiramleba apai ba pot singna thomdatuna security sing aduga funarami security amana mathakta koipai faiduna leiraga omda atat plaitana nongmai kapsilaklami thawang adubu ubraduna Arthurna manakta leiriba saurba yoligi hook adu nupa aduda insilami aduga hook aduna nupa adubu thomdat khirami asumna manaw nupa bu mana kanbirami asumna omna ngahak sorma pi hondoktuna leiringai nakandagi David Ken gi partner nupi aduna saurbu octopod ama tungduna ising manungdagi fawgalaki aduga ombu octopod adugi makhut aduna pairaga langthoraklami om mafam adugi nanthoknabagi dama question cheli mahak isingi lande yamna haithoi sing thoirabasu kangphaladi yamna sontharami mana nongmai ama khungatuna robot aduda kapsilami adubu mana kapsiliba adu karisu changlamde maduragi robot aduna thindorakpada mahak laimaida sor thingduna tarami robot adugi makhut aduna om tamna paisilakpada Arthurna sensilaktuna makhut sing adu ngaklami maduragi robot adugi makhut amana amuk Arthurbu paiduna langthoraklami asumna Arthurna robot asiga phunari matam asida omna saurba yotli amana robot adugi makhong sing aduda ungduna langsilaklami yotli aduna punsinbadagi robot adu sulaimai da tukhirami Arthurna saurba hook adu singthoktuna madugi makhok aduna robot adu da thomdatlami asumna robot asi hojik dysfunction oikre omna sangsilaktuna robot adugi mamai adu fakkaiduna manungde yaruba miyoi adu hatlagi haina torami adu yaramleba miyoi adu nupi oirambadagi mana karisu toramde nupi adu yamna thina soklami asumna omna nupi asibu yengduna leiringai matam asida David Ken amagi laser beam adu kapsilaktuna om mafam adugi paithoktuna tarami masdagi David Ken magi black mandagi suit adu setuna black trident adu paiduna yamna dramatic oiba moongda mafam adu thoklaki tamthina yeknaba machin manaw anina amatu oina punduna leiramba adu mahak angak phawi hainasu karimna duna hairaklami omna mahakpu phuge haiduna sangshinge tawi matamasda Arthurna hojikti mahak yamna kallabani ngai kho haina hairaki
Masida omna yamna usitana mahak phanamak kandunasu kangphalda leiba miyoni kangphalda leiba mina kayam kangadawrige haina hairaga yamna usitana black mantagi manakta sangsinduna kinna thinge tawrami adu black mantana kinna amuktang thindorakpada mahak sor phungatuna paithoraklami maduragi Arthur gi masin manaw ani changduna black mantaga yamna akanba mongda funaraklami hojikti black manta sisu yamna kankhre magi trident adu samjinduna om tamna yamna kanna langsilaklami omna thaidokuna palhodre Maduragi omna trident adu satuktuna paikhatpada magi mamitta mamangegi haukiba thodok kaya ama urami asumna mana gyan mangduna leptuna leiringi matam asda black mantana magi mamittagi laser beam adu omna kapsilaklami khudak adu da om yamna tamthina soktuna leimaida wanthaduna tarami gyan mangduna taribu om bu hat ke haiduna sangsilaki adu khudak adu da karigumba khara nikpagi makhon taraklami mafam adu da yamlaba Atlantis kilanmi mayam ama laktuna Oracle Cum factory adu thugaina bu khodharami isingdagi misal kaya ama mafam adu kapsilaklami asumna factory adu ninkhaiba horaklami tanja asilautuna Arthur na jetpack ama paiduna changsilaki aduga mantabu mafam adugi ising manungda puthakhirami factory adu ninkhairakpadagi David ki sauru ship adu mafam adugi nanthokuna satnabkidamak thodokpa horaklami David sumagi power suit adu ising manung adu yakhidre Maduragi mana ising manung aduda Aquaman ga funaba adu khudong sararoi khalladuna mahak ship adugi manaktamna sangsilaki Arthur sumabu yamna kanna tanaragi adubu sonic cannon ama kapsilakpadagi mahak mafam aduragi paithoraklami David kena mafam aduragi nanthokuna satkhirami Maduragi sing adugi kintharakliba saurba nungjaw amana mahak nansinkhirami nung adu ka hena sawmankibana mahakna nung adubu ikhatpa ngamlamde Mana asumna tawringai matam asida magi nupi mera laktuna magi power adu sizinaduna nungsing adubu magi mathaktagi lauthokpirami aduga mabu kanbirami masidagi makhoi kangphalda kakhalaktuna black trident dugi maramda wari sanadun leiri King Nereus na ombu ubra sauningduna hojik phau mahak jail da thajin khidra karigino mahak asi thajaba yaba mi natte haina hairaki Arthur na amuk makhoina ngasi thabak asi pangthokpa ngamliba asi magi mapaldagi ni haina hairami Matamasta ormna mana black mantagi trident adu paiba matamda magi mamitta thainagi mangkraba kingdom amagi saktam am ui haina hairami Masta Atlanta na sumi mamangagi matamda tarit suba kingdom ama leikhi haina hainarami adubu kingdom aduna mangkhidringai magi history mayam adu loina muthatlamle haina su haina khi haina hairaki Masida Nereus na nangna uriba adu kingdom ni habasi mataw karamna khanglibano aduga nangna hariba adu senglabra haina hanglaki Matam asida omna mana hariba adu asengbani kingdom adu mana mamit adun urakpa khaknate mahaksu madu khangi hariba kingdom asigi maming Necrus kawi mana trident adu hek thengluba mikup aduda kanagumba miyui amana ningsinglakpugum phawhanki thaina Atlan hariba ningthau adugi matamda Atlantis singi apunba kingdom tarit leirami mayam adugi marakta Black City natragana Necrus hariba kingdom asina dongan ta aduna leirami Hariba kingdom asina Oracle Cum sizinaduna yamna kanba superpower oiba lebak ama oiraklami adu masina maram oiraga ising kangphal animakta yamna sawba amang ata thokhalami masida natana Necrus ki lebak aduda paliba ningthau King Atlan gi manaw nupa King Cordex ki wakhalol asibu su hongalaklami tungda tholakadoba khudong thibasing adu uraduna Atlan manaw nupa Cordex ta Oracle Cum sizinariba adu toknaba hairami adu manaw nupa aduna magi mayambana magi power adu bukalaktuna tawribani mana huran khragani haina khanbadagi magi power sing adu black trident ama siamduna hariba trident aduda magi power sing adu loina hapsilami maduragi mana magi mayamba Atlan ga lanthingna nabagi damak magi kingdom adu leirib praja miyam khudingmak magi power adu sizinaduna loina maktam thiraba monster ngakto onthoklami asumna machin manaw ani isi lan sokna raklami Lan asida King Atlan mai paklami madurigi mana magi blood magic ki power du sizinaduna mahak masamaki e aduna Cordex amadi magi lanmi sing adubu matam sukpagi oina phajinduna thamki maram asina makoiba amuk hanna kana amatana thiba phangdana bagidamak masigi wari asi makoi history da yaudribani matam sukpagi oina kana amatana phangdana ba mafam asi lotuna laikhribani adubu laibak thibadi mafam asi David kena khangkhre haina omna wari isi liraki Masdagi makhoi ship amagi manungda amuk makhatana wari sanari Mirana hairaki phare hojik David kena mafam adu khangkhrabasu makhoina Cordex amadi magilan mi sing adubu phajinduna thamliba ai sing adu saudokhallabasu Cordex budi makhoina thadok panghamloi maramdi King Atlana mahak masamaki e na makhoyu phajinduna thamlambani aduna King Atlan masamak nattanadi makhoibu kana amatana thadok pangamloi hain hairaki
Matam asida Atlantana blood magic habisi ningthaugi e adu khakta nate sizinaba yariba magi e adu de yariba DNA adu ni maru oina sizinariba si aduna karigumba King Atlan gi sarun suron sing adugi e nasu adumak codex pu irai laina thadokpa ngambani haina haraki maduragi om na amok adude hauzik David Kiana darkar oidabasi mahakki natraga Arthur gi natragana magi mamagi e aduni makhoi ahum asi natana ningthaugi sarun suron amata laiti haina haraki wafam asi tabda Arthur ni yamna pakhatna makhoi ahumna loidri kanagumba ama watli haina haraki mahakna haribasi magi masanupa Arthur Junior buni masigi makha tarakpa sin asida amuk udliba asina Arthur gi mapa asi magi masanupa asibu senaduna pau taduna leiri pau aduda hauzik malemgi aying asagi khal asi yamna thuna kaitharagle mafam kharadana yamna tamthiba ising isaw mayoknari aduga mafam kharadana amuk ikang thokle haiduna pau aduda hairi asumna pau asi asum tarambadagi mai muthokirami maduragi mana mai thanba thokpada mafam aduda black manta asi leptuna leramle maduragi mana Arthur gi mapagi mabuk aduda thangna thilami mana mahakpudi khudak aduda hatpiraroi magi masanupa adu laglaga mahakpu siba adu mamit magna pena yengjasuno haina hairami masidagi Arthur gi kangbu adu samudra mapanda lehoriba magi yum aduda yamna khongli thuna laklami makhona mafam adu yausilakpadadi magi mayum adu mai chaktuna leramle Arthur mapabu kauduna sensilaki Atlanta su tumbu kauduna sensilaki mapana oiramliba phibam aduda Arthur mai hona saurami maduragi black mantana magi masana papu puduna satkhre hairakpada mahak amuka hena sauraktuna khangbu ngamlaktraduna yamna kanna lauraki merasu masagi maisakna khangbu ngamdraduna yamna kanna kablami asomdana amuk David na angang adu puraktuna magi ship aduda thamlami angang adu kappagi makhol tabda Dr. Sin mafam aduda changsilagi adubu David na mangonda sauna yenglaklaka kagi thong adu lonsin kirami masidagi Dr. Sin khodak aduda wakhalama laklami maduragi mahak sip adugi control unit aduda sangsilaki aduga mafam aduragi tuminna makhoigi laifam adugi location adu thadokirami Atlanta amadi mayam sangduna Arthur gi mapa tumbu laikan aduna honari matam asida King Nereus mafam aduda sangsilaki aduga hojik makhoigi sonar aduna Antarctica da signal ama detect tore madu David Kian gi oirangbani haina haraklami maduragi Arthur gi mamana makhoi mafam aduragi angang adubu kanba satkhro magi mapa adubadi mahakna senaduna lehoragi haina haraklami masin manaw animak amana amagi awaba taraklaba matamda mateng pangnau haina swairami madudagi makhoi Antarctica da satnabagi damak sip amata tonglami makhoina mafam aduda wakhara tanarami madudi makhoina kaplagliba sonic cannon adubu ngakthoknaba khulai hojik makhoida leitri haina King Nereus na haraki matamasida Arthur na hojik makhoina kaplagliba sonic cannon aduga sab manaba frequency da makhoina amuk khanna kapsinba ngamlabadi makhoigi cannon adu irai laina makhoina ngakthokpa ngangani haina idea asi puthoraklami asumna makhoigi lalonsing asi tanaraba matung David Kian gi manak tamna laklami sauraba David Kian gi ship adu Antarctica gi mafam amda faugalaki makhoina mafam aduragi leptuna yengbada Antarctica gi leiriba ice ki sing adu tapna tapna ninkhaiba horoklami masida natana yamlaba ice kaya amasu saudoraklami madu ubda Dr. Sin mathwa yamna nungairamde mafam adudani codex pu fazinduna thamkribasi haina Kian gi partner aduna hairaki maduragi mishalama kapsinduna mafam adugi ice sing adu thugairami Dr. Sin amadi David Kian octopod sing adu tongduna angang adu pusu makhoina puduna mafam adu sangsilaklami tanza asida Arthur amadi magi kangbu adusu mafam adu yausilaklami David ki kangbu aduna makhoida attack tawnabagi damak makhoigi sonic cannon sing adu charge tawrami aduba Arthur na samudra aduda leiriba saura wall sing amadi sak sing aduna makhoigi ship adubu koisilhalami madudagi wall sing adudagi thadorakpa sound wave sing aduna makhoi loinamak ship manung aduda taba ngamdana yamna wana khanglami madurgi makhoigi ship adugi control unit adu kai khirami Dr. Sin amadi David Kian Necrus ki konung aduda sangsilaki mafam aduda leiramliba saura advance oraba technology sing adu ubada Dr. Sin yamna ngaklami asomdana amuk Arthur gi kangbu aduna David Kian bu ising manung aduda thiraklami adubu David Kian di kangphalda leiriba wanglaba tawar aduda kaduna cortex na leiriba mafam adu yaukhirami makhoina asumna thiringai matam asta mafam adu tamthiraba sea creatures kaya ama laktuna makhoida attack tawroklami makhoigi power sing adu season aduna sea creatures sing aduga lanthingnarami maduragi waikhu manba nufa aduna Aquaman da mahakna sea creatures sing adubu mafam aduda thingduna thamlage makhoi sat khro haina haraki asumna Arthur gi kangbu adu David Kian leiriba mafam adu tamna amuk laklami
David Ken saurba cortex ki konungi thong adu hangdoktuna sangsilaki maduragi mana aisna kupsinduna phambal famduna leiriba cortex purami mana leiriba tawar aduda om amadi Arthur su magi musing aduga kakhalaki makhoina asung karakpada saurba octopus man masa amana Nereus ki makhong adu phajin khirami Nereus na om da mateng pangbina ba haizarami madurgi om na octopus adugi makhut adubu magi singjang aduna kapthatuna Nereus bu kanbirami Nereus na om da nongoi ama piduna mabu kanbibagi ikai khumna utlami David cortex ki manakta sangsilaki aduga doctor singda yenglaptuna angang adu mangonda piraklo haina hairaki doctor sinna yamna ki na angang yawba box adu David ta sinarami David Ken na box adu hangyoktuna yengba matamdadi angang ge mahutta bom oina yawduna leiramle madurigi David na bom adu langthoraki bom adu pokhaibda mahaksu mafam adugi paithoktuna tarami Doctor Sinna angang adubu atopa mafam amada puduna lotnabi yamna kana hotnari Arthur amadi om su mafam aduda yausilaklami mafam aduda leiramleba cortex ki monster lanmi sing aduna makoide attack tawroklami mafam aduda thoklakliba lanmi sing asi aduki matik yamlammi mayam aduga lamthengnabada makoi awaba ma haibdu oirami maduragi om na yamna haising na konung adugi gate adubu lonsinkhirami aduga manungda lehoriba lanmi sing adubuna makoina hatoklami Doctor Sinna angang adubu puduna selakpada David na rema kablaktuna mabu farami aduga angang adubu mana lauduna puraklaga blood magic tawpham phambak aduda thamlami mana angang aduda thangna thingi haina tawbaga angang adu yamna kanna kablaklami angang aduna kappagi web adu Arthur na phanglami madurigi mana magi trident adu langakpada David ki suit adugi makok mapada khetuna paikhirami aduga magi masa aduda sokanu haina yamna kanna larokhi Matam asida Black Montana nangi nasagi e asi natrabasu nangi oirabasu yai haina hairaga Arthur tamna changsilaki adu Arthur na kinna muk thinbada mahak mafam aduri paithoktuna tarami Doctor Sinna Aquaman gi trident adubu faklang de yungliba adudagi satoktuna Aquaman da langsilaklami madudagi Aquaman na ta adu paiduna Black Montaga yamna tamthina phuna ba horaklami Aquaman na yamna kanna yaitharakpa saphuda Mantagi trident adu paithokirami madurgi Montana magi jetpack adu sizinaduna Aquaman bu wall aduda paikhatuna namsilami aduga mafam aduragi laimaida langtharaklami Aquaman laimaida hogatpa ngamdana taaduna leire matamasida Black Manta magi trident adu paiduna changsilaki hojik Mantagi haksang asida cortex ki thawai adu changkhrabani madurgi mana cortex ki makholda nangna aigi iyambagi dress asibusu sesilaga trident asibusu paiduna aibu maithiba pige khallibadu oithoktabani haina hairaga Aquaman da trident duna thingi haina torami matamasida mera sangsilaktuna magi power adu seasonaduna David pu mafam aduragi langthokhirami asumna David na laimai da taduna leiringai matamasida meraga Arthur ga masagi manakta sangsilaki aduga merana angang adubu puduna senthoroklami maduragi Montana hogalaktuna magi trident adu mera tamna langsilaklami Trident aduna paaniga duba khajikta ngairba matam aduda omna trident adu fakhirami aduga merada mahak sen khrohain haraki trident adu hek pairubadagi cortex ki power adu omda amuk changkhirami aduga khudak aduda David ta yauramba power adu amuk mangkhirami David ne Aquaman tamna attack tawge haiduna changsilaki adubu hojik magi power adu yawdrabanina Aquaman amuk thabda mahak laimaida kienduna takhirami Arthur manaunupa omgi manakta changsilaki omsu trident adu faiduna Arthur gi manaktamna changsilaki cortex ki thawaiaduna ombu control tawduna magi mayamba adu hatlu aduga mana amuk khana ningthau oyu haina insilami masdagi omna Arthur da khut thaba horaki matamasida Arthur na omda mana hariba aduna hak yaganu nangi hakchang adubu cortex ki thawai aduna ngamhanganu haina hairami madurgi omna Arthur bu blood magic to from platform adu thangatlami aduga mamaida kinna thinjilami Arthur gi masindagi thoklakpa e sing aduna platform adu tarami madurgi matam kuinadagi cortex su phajinduna thamleba ice adu kaitharaklami madu ubada om harauduna yengli masdagi Arthur na hogalaktuna omna pairiba trident adu munna bu honaraki omna trident adu bu thadok u haibi yaramde cortex ki thawaiduna ormda mahakna sengba ningthawni mana nangbu hatke haiduna tawkhibani haiduna phattaba mayam ama uhanduna mabu khudum channabu hotnarami makhoi anina asumna tawringai cortex ki asengba hakchang adu asum lepkhalaklami madurigi Arthur na magi power adu sizinaduna mamit chena uisilami aduga omda mahak asi magi mayambani mamana mabu magi mafamda tekta kaidana purak u haina sinarakpani haina nungsireba thadoksing adu amuk ningsinghalami asumna tawbadagi omna trident adubu tapna thadoroklami
Cordex Hakjang Adusu, Mafamaduragi Nantok Hogalaki Aduga, Mahak Amukana, Hingatli Haidun Harauna Laurami. Madrugi Arthurna, Maga Black Trident Adu, Cordex the Langshilami, Adu Trident Adu Cordex Masamaki Trident, Mana Trident Adu Irai line of Hakirami. Madrugi Omna Arthur the Golden Trident Adu Mangon the Fisilaklami. Arthurna, Trident Adu Cordex the Langshilami. Golden Trident Aduna, Cordex ki Black Trident Adu Fautuna Paisilak Yaduga, Cordex ki Masada Palami. Ta aduna Cordex ki Haksang Hek Panbaga, Mapamadura Cordex ki Haksang Adu, Yamna Sound of Fukairaklami, Madrugi Kudak Aduda, Cordex Amadi, Magilan missing Adu, Mapamadrugi Loina Mankirami. Madrugi Mapamadu Tapna Ninkaiva Horklami. Arthur Hogatuna Magi Trident Adu Kungatlami, Matamasa David Kendi, Mapamadudagi, Ahoba Amada Tasin Kirami. Mahak Yamna Kana Mapamadu Labor Nung Amada Yandun Lerami. Aquaman Sangsilaktuna, Mahapu Kanbiraki Kanduna, Magi Makut Adu Tinktorak E Adubu, Matamasa David Na, Aquaman the Munni Yinglaga, Manamahapu Kanbiga the Wisarok, she given a hen of Hai Haram Laga, Byram Makut Adu Tadukuna, Makada the Makta Kirami. Saurba Konungudunin Kairak Padagi, Makoi Mayamadu, Mapamadurgis Toraktuna, Ising the Mahi Mahi Jungtanar Glami. Onga Arthurgasu, Makoigi Seahorse Aduda Yanduna, Mapamadurgi Nantoraklami. Maduragi Makoi, Saurba Ice Magi Matakta Mukpun the Tangnarami. Arthur Masabo Mukana Ubu Pangza the Yamna Harauzarami. Dr. Sinamagi Masabu can be Bugidamag, Merana Mahapusu Ikaikumna Woodlami. Maduragi Arthur, Ongi Manakta Sanchilagi Eduga, Hazik Makoina Mahapumukana Fazinduna Tamnaroi, Mahakna Lining Bama from the Lady Rodubu, Yamna Lapna Desert Kinu, Kariguma Matamda, Mahak Magi Mating Darkar Urapa Yai Hain Hiraki. Matamasida Omna Arthur da Mahakti Yamna Pabamini, Mana Kalurib Aduga Onere, Mana Atlantis Sing Asibu, Lamzing Birabadi, Dungde Hena Saukat Pasung Shoy than Oirakani, Mahakna Mangun the Tazab Tamli Hain Hirami. Asumna Yamna Tamtina Yakna Oiramba Masin Manau Ani Isi, Nungshibagi Marina Amata Oina Punsin Kirami. Omna Salamda Yimikup Aduda, a sing Bening Todi Tong Sabani Hain Hiraki. Arthurna, Madudi Wahigi Wani Hain Hiraki. Matamasida Omna. Hauzik Timadugi Wahi Adunahak Oirabani Hain Haram Laga, Mahak ising the song Taduna Mapamadu Kichat Kirami. Matangasida Omna a sing Bening Todi Tong Sai Hain Haram Libasi, Arthurna using the lady Atlantis Sing Amadi, Gangpalda later Mui Basing Asiga, Amata Oina Punsin Rakani Hain Harambani. Masigi Makatarak Pasin Asida Mok Udlibasina, TV News Channel Kaya Amada, Matang Queen Dagi Lotuna Lerakpa, Ising Manung the Labor Muishing, Atlantis Sing Asi, Gangpala Sapung Lakadori Haina report Rami. Masigi Matung Tarakpada, Saurba Sip Ama, Samudra Dagi Fogalagi, Maduragi United Nations Conference Ama Pamas the Fang Toklami. Conference Asida, Prithivigi Miam Pumbana Amadi, Sing the later by Atlantis Pumani Yangdun Lerami. Deliver Miam Aduda, Aquaman Wangang Laduna. Haujikti Sing the Labor Amadi, Gangpal the Labor Muishing Asi, Hongliba Prithivigi, Aying Asa Nongju Nusagi Fibum Asi, Amukhana no Hona Sangat Minerasi, Makoi Masel, Amaga Nungshisana Le Minerasi Hain Haraga, Filmasi Matanga Swidelo Shilli. Faredu Maya, Wari Simatanga Swidelo Sinzerage, Makata video sing the Makta, like, share, and subscribe to Wakabigan Haina Mukan and Ningsinjeri.